Meieteidi Esana Esabu Ngakchagadabni atopana Ngakchagadaba leite haina Meghen Khnghnkhre. Meieteidi Esana Esabu Ngakchagadabni atopa kananasu Ngakchagadaba leite haina UNLF के former chairman RK Meghen Khnghnkhre. Bishnupur district manung chanba high canal mayagi lawkolda masagi lawfamda law khoiduna leiringaida kuki singna nongmai kaplakpadagi oi thangba makhutta nongmaina panbadagi sokhiba ningthausam biren gi loinabi ningthausam ongbi inauda Peace Committee Kangleipak Manipur na angamba sel gi mateng pibagi chatkhiba khongchat amaga mari leinana RK Meghen wafam asi phongdokhibani. Khongchat aduga mari leinana ningthausam biren bu nongmaina pankhiba mafam amadi kuki terrorist singna nongmai kaplamba high canal gi mafam aduda hakthengna chatuna yengsinkhi. Peace Committee Kangleipak Manipur gi maru oiba thongmi sing yauna chatkhiba khongchat aduda RK Meghen makhata na haikibada khunja singna haibagi matung ina laibak thiba numin aduda mathau tawriba SSB sing aduna kuki tamna nongmai maru ama phawba kapkhidaba haibasi tabada aduki matik chingnaba phawi. Kanglup ani asibu control tawnabani haiduna leiraga kumhaigi matawgumna yengduna leiba haibasidi wahanthok yamna lei. Kuki singna leiriba khuldagi maitei singna leiriba high canal asi fawbada security na ngaksenba mafam ahum lei hairiba sing asi lanthokduna laklaga maitei da nongmai kaplamba haibasi manungda karigumba ama leiri haibasi miyamna su khangba mathau tai. Kuki singna asumna tawrakani haibasi hana mamangda mahakna phongdokhiba leikrabani. Handakna Phuvalada thokle mathangda Manipur gi lanthingnariba mafam amada hekta thoklakpa yai. Asigumba phibam asida chamna hingjariba khunja sing karamba punsi mahingda hingadabano haibasi mipainingai ni haikhe. Kashmir amadi awang nongpokki lamda terrorist sing hawrakfam mapung fana khangdoknaba hotnari haina Amit Shahana phongdokhre. Bharat Sarkarna terrorism gi mayokta paikhatpa thausilda kaidawngaidasu akhakpa thamloi. Kashmir amadi Naxalite terrorist sing gi leifam loinana awang nongpokki lamdamda terrorist ki hawrakfam mapung fana khangdoknaba leingakna hotnari haina Union Home Minister Amit Shahana phongdokhre. Wafam asi Amit Shahana Engraji gi pauji amaga unaduna wari sanaba matamda phongdokhibane. Amit Shahana hai Bharat asi khwaidagi safaba amadi khwaidagi faba lebak ama oibada natana malimgi lebak kayagi amata ngairaba sel thadafam amasu oiri. Bharatna aron athup leitana thausil tharang chatnaba amasung potchei leisinduna sizinaba mi yamna leiba lebak amani hainasu phongdokhi. Amit Shahana makhata na phongdokhibada Bharat ka Pakistan ga tawnaba Indus Water Treaty kaidawngaida amuk hanna chatnahannaba tawroi. Rajasthan dagi Pakistan tamna cheliba isingi ahinba saruk adu khaidoknaba Bharat lengakna anauba canal ama semlagani haiba wafamsu phongdokhi. United States ki citizen singna yariba makhai Manipur da Chatanaba Khnghnkhre. United States na level 2 travel advisory issue thokhibaga loinana India gi awang nongpok maru oina Manipur da United States ki citizen singna yariba makhai Chatanaba Khnghnkhre. Hairiba asi maru oina Manipur da kanglup ki oiba thokliba violence amadi crime sing loinana India government ta yaningdaba phongdokliba kaya asi yenglaga Manipur da Chatanaba khangalakpaga loinana United States lengaki employees singna Manipur da chatringai mamangda mari leinabo authority dagi ayaba lawgadabani hairi. Hiram asiga mari leinana US lengaki official singna Sikkim amadi Arunachal Pradesh da chatringai mamangda hana ayaba lawbaga loinana Assam, Mizoram, Nagaland, Meghalaya amasung Tripura gi capital city singi wangmada chatringai mangjawnana ayaba lawgadabani hainasu India Today NE